mayam ngasi aina tawjagadoriba topic asidi reincarnation haibadi life after death ki matangdani Prithvi da leiba mi kudingmakna khwaidagi khangningba potsa akhoiche sigarkanda mapok ama poklakpa jala natraga siba haibasina pungloi loirabra haibasini mathang mapok haibasina asengba leiramba tarabadi akhoina yam nungsijaba mi singna sikrabasu o mathang mapok amada ma nungaina leiykhasanu kaina khallaga wakhalse pothadoribani religion khudimaki warida Prithvi da ising ichau haibadi the great flood ama thoki haiba flood asida Prithvi da leiba jiba panba 90% hena siki afaba tawbadamak hingawi haina loina hairami adubu mayamna ahanbadadi asigumba disaster ma thoki haibase wari amoina khanarami adubu hauzik modern era matamda scientist amadi archaeologist singna tijaluba matamdadi younger dryas matamda haibadi ngasidagi jahi lising tarani thoi muki mamangda ice age na loisalakpa matamda haiba flood ase thoki haiba proof fangki matau asumna religion na life after death haibadi reincarnation se lei haina loina hairami religion khudimakta hairamba pot ase pung ida isanbadi oiramaroi achumba kharadi leire haibase takpani the great flood tusu matam amadadi wari oina khanarami bani adubu haujikti proof tawkhre mathang mapok ama lei haibasisu haujik wari amagi tapta khanari adubu mathang mapok se lei haibasigi proof oiba yaba wari kharang ase lijarake loiba fawa tabiu aduga reincarnation se lei leite haibase mayamgi mod comment section da phongdok piram ahanbada the story of Dorothy Eddy hariba nupi asi 1904 da London da poki mahakna chahi ahumuk surakpa matamda sum sanabada kairaktagi onthaduna gyan mangduna leramba magi mama mapana thengnaki madudagi mama mapaduna doctor kauduna yenghanba matamdadi angang adu sor holamkide doctor aduna pungkhai muk yengaba matungda fok sor holaktabadudagi doctor aduna angang adubu sire haina hairamki madudagi doctor aduna angang adugi death certificate laururaga pung amamuk leiraga lakpa matamdadi angang aduna leiba ka aduda karigumba makol khara tayana yenguba matamdadi angang ado sanaduna leiramki madu ubada mama mapa amadi doctor adu pungngakhi doctor aduna amuk yengma matamdadi angang aduda asokpa amata leiramde kayemta tawdaba amagum leirami hariba thawdok asi hek thokibadagi angang asina mama mapada magi mayumda thinbiro haina tattana ningai tawba horakhi mama mapana nangi yum haise kadaidano haina hangba matamdasu aidi khangde ado aigi yumdi sida natte haina adum khumlaklami matam khudimakta angang se mathwai nungaitana adum leirami adubu nongma British Museum da makhoi family pulap chatpa matamda Egyptian singi pochai thamba jaga adu yorokpada Dorothy Eddy na chensin kiduna hillaga leiriba statue singdu manakta chensin ki aduga munna yengduna leiki madudagi mama mapana kaidawrage na changsallaga hangba matamdadi these are my people haina kumlaki mayumda hala aba matamdasu mafam aduda chatningi haina toina ningai tawki madudagi mahaki mapana Egyptian singi maramda iba lairik ama leibiki lairik aduda yawba Egyptian singi hieroglyphs sing adu piklibi angang aduna yam irai laina paaba thoklami amadi khanglami Dorothy na sahi taret muk surakpa matamda nongma science magazine ama paaba matamda Egypt ki Abydos hariba mafam asida leiba sahi lising ahum muki mamangda saramba temple of Seti hariba temple asigi picture ama urami madu ubada Dorothy do chamamna poklami aduga mahaki mamada u pambi mayam ama howbadudi kadai chakhrage haina haglak ami madudagi Dorothy gi mamana nang mafam asibu khangbrane haina hangbo matamda Dorothy na yam harauna mafam ase aigi yumne haina hairakhi Dorothy na laisabi fara akanda mahak Egypt leiba nupa amaga lohongki mahakna Egypt leirakanda Egypt punchi chupa leirakpa mi amadagi hena Egypt ki maramda khangki nongmadi Egypt ki officer chief of antiquities na Dorothy bu test tawki test adudi kaino haiba matamda temple of Seti hariba temple asigi lambi temple asida leiba potchai singi mafam temple aduda kai wahai thaba khotba hanglami
Dorothyna handaki mapoksida temple asida amukta sangludrabasu hariba wahangsing asigi paukhum mayek sengna pirami. Masidasu natana Temple of Seti gi garden asi matam aduda archaeologist singna phangdriba thengnadriba matamni. Adubu Dorothyna archaeologist singda garden adugi leifam taklami. Aduga archaeologist singna tawthoklaga yengluba matamda hairiba garden asya thengnaki. Aduga garden asigi awang thangba maikaida tawthoklakanda sacred tunnel ama leibani hainasu hairami. Archaeologist singna tawthoklubada tunnel adusu leiramki. Madudagi mayamna mahak asya asengwa maki mapok poklakpani haina khanaki. Asidasu natana the lost tomb of Egyptian Queen Nefertiti gi mongfam leifam su mafam hairamki. Adubu matamduda fangkide. Adubu 2015 da advanced technology sizinaduna radar imaging sizinaduna mana hairamiba jaga aduda yengba matamdadi thengnaki. Masidasu natana Egypt ki Kings ki makhongda library macha ama leibani hainasu hairamki. Matamduda mayamna thajaki adubu hauzik modern matamda radar imaging tawduna yengba matamda mafam asisu thengnaki. London da pokpa Egypt ta amukta chatludriba internet su leitaba matam aduda Egypt ki maramda asuk yam kamai khanglibano. Aduda su natana archaeologist scientist singna fawa thiba fangdriba mafam sing mahaki mapandagi thiba fanghanki. Masi mapok ama poklakpa oiba natana atopa explanation amata leiti haina haijaningi. Mathangdana the story of James Leininger. James Leininger asi 1998 ta Texas ta poklami. Mana chahi ani muk surakpa matamda nungdang mamangda plane kaire plane mai chae haina lauraga he hogala ami. Madudagi mama mapana kaidawrazano haina khalami. James na chahi ahum muk surakpa matamdadi mahaki mama mapada mahak asigi maming James Houston Jr. kawi. Mahak Second World War da Battle of Iwo Jima da March 3, 1945 da Japanese singna magi plane adu kaptharakpadagi plane kairaga sibani haina hairaki. Mahaki mama mapadi madu tabada sok chatki. Adubu pikraba angang aduna adu kupna details ta hairakpado ubadagi mahaki mama mapana Second World War gi maramda tigatpa horaki. Madudagi James Houston Jr. koba fighter pilot ama Japanese ka land soknabada plane kairaga siki haiba khangba ngamki. Madudagi James ki mama mapana American military gi kangbu manakta mahaki machanupa apikpa adubu puraga chatki. Aduga wari sing asi military kangbu da tamlami. Ahanbadadi military kangbu du thajaramde. Maram asina military kangbu aduna test khara torami. Test adidi kaino haiba matamda James Houston Jr. na kairaga siriba plane adugi maming. Plane adugi akupa details sing hangbada natana plane adubu puriba aircraft carrier adugi maming fo angang aduda hanglami. Angang aduna aircraft carrier adugi maming chumna hairakpada natana military kangbu du na fo khangdaba Second World War gi plane gi matangda yam kupa details ta haibadi engine kadai da pali thau liter kaya hanba yai kaya sang na paiba yai asina chingba angang aduna hairaki. Madudagi mama mapa amadi military kangbu adubu angakpa poki. Aduda sunatana military kangbu na matamaduda James ka land sokna minakiba magi kangbu gi photo puthok na yenghalaga maming hangbada loina chumna hairaki. Piklewa angang aduna chahi 60 muki mamangda thokiba thaudoksing yam kuppa details ta khanglibadu mapok ama poklakpagi khangba natana atopa explanation ama muk leiroi haibisa haijaningi. Mathangdana the story of Ryan Hammonds. Ryan Hammonds asi 2004 da Oklahoma hariba mafam aduda poki. Ryan na chahi mari muk surakpa matamda mahaksa cinema gi director ni kaina adum haijarami. Ryan na mahaki mamada mahak asa Hollywood ta leramba mi amakhakni kaina tattana hairami. Adubu Ryan gi mama mapati asigumba reincarnation haibadi mathang mapok haibasi thajadaba mi amakhakni. Adubu Ryan na yam tattana mahaki mama mapada wahai asi hairami. I used to be somebody else. I used to be big, but now I'm little. I liked it better when I was big and I could go wherever I wanted to go. I hate being little. TV da Hollywood ki sign thoklakpa hek ubada Ryan na asi aigi yumni ai asida satningi haina adum hairami. Mahaki mama mapada mahak yamna chawba yum amada lerami. Aduga mahak Hollywood ki afauba actress
Rita Haywardka khangnai kaina yam toina hairami adubu mama mapanadi thajaramde adubu chahi mari khaktang ngairiba angang amana asumaina hairakpa haibasi mama mapadusu wakhal khanba hawraklami madudagi Ryan gi mamana thaina ariba matamgi Hollywood ki magazine nama puraktuna yanghanki Ryan da magazine do sum yengba matamda picture amakak thengnaki picture adu hek ubada Ryan asumna hairaki asidi George ni na maga iga cinema kuminakibani nakanda isina aine nakanda ai leire haina mamada hairaki Ryan na mane hairiba nupa asigi maming Marty Martin kawi chahi yankhai muki mamangda sikhraba mi hairiba Marty Martin na sigi mache machan kaya lerami magi macha kaya lerami mache machan sing amadi macha sing adugi maming fawa Ryan na loina khanglami aduda su natana Marty Martin na leiramba yumdugi address fawa chumna hairaklami yumduda swimming pool achauba ama sigi jaga sida leibani kaina yam chap chana yam chumna hairaklami Marty Martin gi maramda any hangbada loina chumna hairaklami adusu chahi mari khakta ngairiba angang aduna reincarnation torokpa natana chahi yankhai muki mamangda sikraba yam phawa mi amasu nataba nupa adugi maramda chahi mari khakta ngairiba angang asina khangba haibasa othoktabani haina khalli haiba wari sing asida natana India gi dasu yam fajana proof oiba yaba wari kaya ama laikhre Mahatma Gandhi fawa angakpa phawan khiba India da thokiba reincarnation gi wari fawa lai haiba wari aduna mathang reincarnation part 2 da lijara age mayam mathang mapok ama haibasa oiramba yabra natragana sungoi oithoidaba pot la haibasa mayam gi mo chu thambiramo adubu aina mathakta lijakhiba wari sing asi reincarnation natana science na explain tawba ngamdraba wari singni maram asina mathang mapok asi lai haibasi aigi oinadi khanjai mayam ngasigi matang asida loisinjare wari asi nungairadi like and subscribe tawbiramo mathangda topic anauba ama muk udana lakcharage